ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯁꯥ ꯎꯔꯤꯄꯣꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯄꯣꯛ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯃꯊꯟꯇꯅꯤ꯫ ꯃꯊꯛꯇ ꯃꯆꯦ ꯑꯃ, ꯃꯈꯥꯗ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯄꯥꯅ ꯇꯣꯝꯄꯣꯛꯄꯨ ꯃꯊꯟꯇ ꯉꯥꯏꯔꯤ, ꯀꯗꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯌꯥꯝ ꯋꯥꯖꯩ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯃꯥꯗꯤ ꯀꯌꯥ ꯅꯥꯆꯨꯡꯗꯦ꯫ ꯉꯥꯡꯗ ꯉꯥꯡꯂꯨꯔꯁꯨ, ꯆꯩꯗ ꯆꯩꯔꯨꯔꯁꯨ ꯕꯥꯖꯤ ꯑꯩ ꯂꯥꯟꯖꯔꯦ ꯁꯤꯅꯕꯨ ꯃꯤꯀꯨꯞ ꯀꯥꯡꯗꯦ꯫ ꯂꯥꯜꯂꯦ ꯈꯨꯔꯨꯝꯃꯤꯕ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯇꯧꯗ꯭ꯔꯕ ꯍꯥꯏꯕꯗꯤ ꯅꯠꯇꯕ꯫ ꯅꯣꯡꯌꯥꯏꯅ ꯍꯥꯏ ꯇꯣꯝꯄꯣꯛ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ? ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯤꯂꯥꯎ, ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯝꯄꯣꯛꯅ ꯕꯥꯖꯤ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯆꯠꯂꯨꯔꯅꯦ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯆꯠꯂꯨꯒꯦ, ꯕꯥꯖꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯍꯧ꯫ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯆꯠꯇ ꯆꯠꯀꯗꯧꯒ ꯃꯥꯟꯗ꯭ꯔꯥ? ꯕꯥꯖꯤ ꯅꯆꯥꯕꯨ ꯈꯔ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯕꯥꯖꯤꯒꯤꯗꯃꯛꯇ ꯅꯆꯥ ꯇꯣꯝꯄꯣꯛ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ, ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯉꯁꯥꯏꯅ ꯍꯧꯒꯠꯂꯝꯃꯗꯤ ꯑꯥ ꯌꯧꯔꯝꯃꯅꯤꯅꯦ꯫ ꯄꯉꯥꯡꯗ ꯉꯥꯡꯉꯤꯍꯦ ꯕꯥꯖꯤꯁꯤꯗꯤ, ꯍꯧꯒꯠꯂꯒꯦ ꯍꯥꯏꯔꯃꯛꯇꯗ꯫ ꯅꯪ ꯉꯥꯡꯅꯕꯗ ꯏꯕꯨꯡꯉꯣ, ꯌꯨꯝꯂꯣꯟꯅꯕ ꯃꯤꯒꯤ ꯃꯆꯥ ꯌꯥꯝꯅ ꯁꯤꯡꯅꯈ꯭ꯔꯦ꯫ ꯍꯧꯗ ꯍꯧꯒꯠꯆꯔꯒꯦ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩ꯫ ꯁꯤꯗꯕꯨ ꯀꯔꯝꯕ ꯃꯤꯅ ꯐꯨꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯊꯟꯇ ꯉꯥꯏꯔꯤꯀꯣ ꯈꯟꯕꯗ ꯑꯩꯁꯦ ꯐꯨꯁꯤ ꯀꯗꯥꯏ, ꯆꯩꯁꯤ ꯀꯗꯥꯏ ꯌꯧꯔꯤ꯫ ꯁꯅꯥꯔꯩꯅ ꯕꯥꯖꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯀꯗꯥꯏ ꯆꯠꯀꯦ ꯇꯧꯔꯤꯅꯣ? ꯂꯧꯕꯨꯛ ꯆꯠꯁꯤꯔꯥꯅ ꯇꯧꯕꯅꯤ, ꯅꯪꯒꯤ ꯅꯨꯄꯥ ꯁꯛꯍꯦꯟꯕꯁꯤ ꯍꯧꯗꯣꯛꯎꯔꯤꯕꯅꯤ꯫ ꯃꯅꯤꯡꯂꯣꯝ ꯆꯠꯈ꯭ꯔꯗꯥꯏꯅꯦ? ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ꯭ꯔꯥ ꯀꯔꯤꯅꯣ? ꯈꯨꯒ ꯌꯥꯝ ꯀꯥꯝꯂꯝꯃꯅꯤ, ꯁꯥꯎꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯣ ꯑꯩꯅ ꯉꯥꯡꯂꯨꯕꯒꯤ ꯁꯥꯎꯔꯤꯕ? ꯀꯔꯤꯅꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯔꯛꯏꯁꯤꯅ? ꯁꯅꯥꯇꯣꯝꯕꯤ ꯃꯕꯥꯅꯤ ꯑꯣꯏꯔꯝꯅꯤ, ꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇ ꯎꯅꯕ ꯌꯥꯗꯕꯅꯤ꯫ ꯍꯨꯏ ꯍꯧꯗꯣꯡꯁꯦ ꯃꯉꯥꯏꯔꯤ ꯑꯅꯤꯁꯤ, ꯎꯅꯕ ꯌꯥꯗꯦ, ꯍꯦꯛꯇ ꯆꯤꯛꯅꯔꯛꯏ꯫ ꯑꯌꯦꯡꯂꯨꯒꯦ ꯕꯥꯖꯤ, ꯃꯣꯔꯥꯁꯤꯗ ꯐꯝꯂꯒ ꯆꯥ ꯑꯁꯥꯕꯁꯦ ꯊꯛꯑꯝꯃꯣ꯫ ꯁꯅꯥꯔꯩꯅ ꯂꯥꯛꯄꯗ ꯇꯣꯝꯄꯣꯛꯀ ꯁꯅꯥꯇꯣꯝꯕꯤꯒꯗꯨ ꯃꯁꯝꯒ ꯐꯣꯏꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯍꯩ ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯦ ꯊꯥꯗꯣꯛꯑꯁꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯦ ꯑꯩ ꯊꯥꯗꯣꯛꯑꯣꯏ꯫ ꯇꯣꯝꯄꯣꯛꯅ ꯑꯩꯁꯨ ꯊꯥꯗꯣꯛꯑꯣꯏ, ꯃꯥꯅ ꯑꯉꯥꯡꯅꯤ, ꯃꯥ ꯍꯥꯟꯅ ꯊꯥꯗꯣꯛꯍꯜꯂꯨ꯫ ꯅꯀꯣꯛꯀ ꯂꯣꯏꯅ ꯆꯤꯛꯅꯗꯅ ꯂꯣꯏꯕ ꯇꯥꯔꯤꯃꯤ꯫ ꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ, ꯐꯅꯌꯥꯝꯁꯨ ꯆꯥꯎꯔꯕꯅꯤ ꯅꯕꯥꯅꯤ, ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ, ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕ ꯃꯤ ꯃꯃꯥꯡꯗ? ꯑꯗꯨꯅꯕꯨ ꯌꯦꯅꯈꯥꯁꯤꯗ ꯈꯟꯅꯔꯤꯕꯅꯤ, ꯅꯠꯇ꯭ꯔ ꯁꯅꯥꯇꯣꯝꯕꯤ? ꯃꯥꯅꯤ ꯗꯥꯇꯣꯟ, ꯅꯪ ꯍꯥꯟꯅ ꯑꯩꯒꯤ ꯁꯝꯗꯣ ꯊꯥꯗꯣꯛꯑꯣ, ꯉꯁꯤꯗꯤ ꯑꯩ ꯉꯝꯂꯒꯦ꯫ ꯁꯦ ꯊꯥꯗꯣꯛꯄꯤꯔꯕꯅꯤ, ꯍꯌꯦꯡꯗꯤ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯁꯅꯥꯔꯩꯅ ꯅꯪꯕꯨ ꯕꯥꯖꯤꯅ ꯀꯔꯤ ꯍꯥꯏꯒꯦ? ꯁ꯭ꯋꯥꯏꯗ ꯅꯆꯟꯅꯨꯄꯤꯒ ꯈꯠꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯇꯣꯝꯄꯣꯛꯅ ꯕꯥꯖꯤꯗꯣ ꯀꯗꯥꯏ ꯂꯩꯍꯧꯒꯦ ꯏꯆꯦ? ꯕꯥꯖꯤꯗ ꯍꯥꯏꯗꯣꯛꯎꯅꯨ, ꯑꯩ ꯂꯧꯕꯨꯛ ꯆꯠꯂꯔꯣꯏꯒꯦ, ꯍꯪꯂꯛꯑꯗꯤ ꯆꯠꯈ꯭ꯔꯃꯤ ꯍꯥꯏꯔꯣ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩ ꯍꯥꯏꯗꯣꯛꯎꯒꯦ꯫ ꯍꯣ ꯕꯥꯖꯤ, ꯍꯣ ꯕꯥꯖꯤ! ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯣ ꯏꯆꯦ꯫ ꯁꯣꯝꯗ ꯁꯅꯥꯔꯩꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯁꯤ ꯈꯩꯅꯣꯛꯂꯤ꯫ ꯅꯣꯡꯌꯥꯏꯅ ꯍꯩ ꯀꯩꯗꯧꯔꯦ ꯁꯅꯥꯇꯣꯝꯕꯤ, ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏꯗꯤ? ꯕꯥꯖꯤ ꯑꯩꯈꯣꯏ ꯗꯥꯇꯣꯟꯁꯦ ꯂꯧꯕꯨꯛ ꯆꯠꯂꯣꯏ ꯍꯥꯏꯕꯅꯤ ꯕꯥꯖꯤ, ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯛꯏꯅꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯩ ꯇꯣꯝꯄꯣꯛ ꯀꯗꯥꯏꯗ ꯂꯩ? ꯄ꯭ꯔꯞ ꯑꯃꯨꯛꯇ ꯂꯥꯎ꯫ ꯀꯩꯅꯣ ꯕꯥꯖꯤ, ꯑꯩ ꯁꯣꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯅꯤ, ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯟꯕ ꯈꯔ ꯊꯤꯔꯝꯕꯅꯤ ꯂꯧ ꯆꯠꯄꯗ ꯁꯦꯠꯅꯕ꯫ ꯁꯅꯥꯇꯣꯝꯕꯤ ꯌꯦꯝꯄꯥꯛꯇꯨ ꯄꯨꯊꯣꯔꯛꯑꯣ, ꯍꯣꯔꯦꯟ ꯅꯣꯡꯒ ꯆꯨꯔꯛꯑꯗꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯆꯠꯇꯧꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯗꯥꯇꯣꯟꯁꯦ꯫ ꯑꯩꯅ ꯋꯥꯅ ꯂꯧꯕꯨꯛꯇ ꯆꯠꯀꯦ, ꯑꯗꯨꯒ ꯅꯪꯅ ꯈꯤꯜꯂꯒ ꯐꯝꯃ ꯆꯥꯎꯀꯣ꯫ ꯀꯔꯤ ꯈꯤꯜꯂ ꯆꯥꯕ ꯀꯥꯏꯅ? ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜꯗꯣ ꯑꯩꯅ ꯁꯨꯕꯤꯔꯤꯕꯅꯤ ꯀꯥꯎꯔꯕ꯭ꯔꯥ? ꯍꯥꯏꯗꯣꯛꯎꯔꯥ, ꯅꯪꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ? ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯅꯨꯡꯁꯤꯗꯅ, ꯃꯤ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯃꯔꯝ ꯃꯣꯛꯈ꯭ꯔꯖꯥꯅꯤ, ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯤꯕꯖꯥꯅꯤ, ꯅꯠꯇ꯭ꯔ ꯁꯅꯥꯇꯣꯝꯕꯤ? ꯃꯥꯅꯤ, ꯅꯠꯇ꯭ꯔ ꯗꯥꯇꯣꯟꯁꯨ? ꯅꯣꯡꯌꯥꯏꯅ ꯑꯅꯤꯁꯤ ꯋꯥꯊꯤ ꯋꯥꯔꯦꯡ ꯉꯥꯡꯅꯔ ꯂꯩ, ꯆꯠꯂꯣ꯫ ꯅꯨꯃꯤꯠꯅ ꯑꯥ ꯌꯧꯈ꯭ꯔꯦ ꯃꯤꯕꯨꯡꯉꯣ ꯅꯪꯕꯣ, ꯂꯧꯗ ꯍꯥꯔ ꯆꯥꯏꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯨ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯆꯠꯄ꯭ꯔꯥ ꯍꯥꯏꯕ? ꯍꯣ ꯆꯠꯆꯔꯒꯦ, ꯌꯨꯝꯅꯦꯅ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯐꯪꯗꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯗꯣꯝ ꯊꯣꯛꯂꯗꯧꯕ? ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯇꯣ ꯎꯆꯤꯟꯅ ꯆꯤꯟꯅ ꯂꯧꯗꯗꯤ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏꯅ ꯃꯥꯒꯤꯁꯤꯕꯨ
ꯍꯥꯔꯕꯨ ꯑꯁꯦꯡꯕꯒꯤ ꯆꯥꯏꯔꯝꯗꯧꯔꯤꯕ ꯖꯥꯠꯂ ꯃꯇꯣꯝꯇ ꯊꯥꯗꯣꯛꯈꯤꯕꯁꯤ ꯏꯁꯥꯁꯤ ꯂꯩꯐꯝꯒ ꯈꯪꯗꯦ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧ ꯂꯩꯔꯝꯗꯅꯀꯣ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯏꯁꯥꯁꯤ ꯂꯩ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯉꯔꯥꯡ ꯅꯣꯡ ꯆꯣꯠꯈꯤꯕꯒꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯁꯈꯤꯅ ꯍꯣ ꯀꯔꯤꯅꯣ ꯎꯪꯉꯒ ꯂꯩꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯗꯣ ꯂꯧꯕꯨꯛ ꯆꯠꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯏꯁꯩꯒ ꯉꯪꯗꯅ ꯆꯠꯍꯧꯏ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯪꯂꯨꯕꯕꯨ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ ꯑꯩ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ ꯑꯣ ꯃꯥꯅ ꯑꯗꯨꯗ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯒꯤꯅꯦ ꯑꯩꯅ ꯁꯣꯝꯗ ꯎꯪꯉꯒ ꯐꯝꯃꯤꯁꯤ ꯅꯪ ꯅꯆꯥꯅꯨꯄꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯅꯍꯥꯟꯁꯨ ꯂꯧꯔꯤ ꯌꯥꯟꯕ ꯆꯠꯈ꯭ꯔꯒ ꯇꯍꯥꯇꯣꯝꯕ ꯍꯣꯏꯒꯤ ꯂꯧꯔꯤ ꯑꯣꯏꯅ ꯐꯖꯅ ꯌꯥꯜꯂꯒ ꯂꯩꯔꯝꯗꯥꯏ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯅꯄꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯒ ꯌꯥꯟꯃꯤꯟꯅꯔꯨꯕꯗꯣ ꯃꯥꯗꯤ ꯊꯕꯛ ꯇꯧꯕꯁꯦ ꯃꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ ꯉꯁꯤ ꯃꯇꯣꯝꯗ ꯆꯠꯈ꯭ꯔꯤꯗꯨꯅ ꯀꯝꯗꯧꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯆꯠꯀꯗꯕꯗꯣ ꯏꯁꯥꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯈꯪꯂꯅꯤ ꯁꯅꯥꯔꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣꯁꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯆꯔꯦ ꯎꯇꯣꯉꯥꯒꯗꯣ ꯂꯩꯔꯛꯑꯕꯣ ꯏꯃꯥ ꯎꯇꯣꯉꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯂꯩꯔꯛꯑꯕꯅꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕ ꯎꯇꯣꯉꯥꯁꯦ ꯀꯌꯥ ꯍꯥꯎꯇꯦ ꯍꯟꯗꯛꯇꯤ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯁꯦꯝꯂꯒꯦ ꯐꯥꯕꯧ ꯉꯥ ꯈꯔ ꯀꯗꯥꯏꯗꯒꯤꯅꯣ ꯈꯣꯝꯖꯤꯜꯂꯒ ꯁꯪꯕꯨ ꯁꯪꯒꯗ꯭ꯔꯣ ꯏꯃꯥꯕꯣ ꯀꯩꯊꯦꯜ ꯑꯃꯨꯛ ꯆꯠ ꯐꯤ ꯑꯃꯨꯛ ꯁꯥ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯐꯤ ꯁꯥꯕꯗꯨꯗꯤ ꯅꯅꯥꯎꯄꯤ ꯁꯥꯍꯜꯂꯝꯃꯒ ꯂꯣꯏꯔꯦꯗꯅ ꯐꯤꯁꯥꯀꯣꯜ ꯑꯅꯤꯅꯤ ꯂꯩꯔꯤꯕ ꯅꯪꯒꯤ ꯑꯃ ꯑꯩꯒꯤ ꯑꯃ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯁꯥꯕ ꯌꯥꯏꯅ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯐꯤ ꯁꯥꯗꯣꯏꯕ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯊꯪꯗ ꯃꯥ ꯂꯩꯕꯅꯤꯀꯣ ꯑꯩ ꯍꯥꯏꯖꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯐꯤ ꯁꯥꯎ ꯀꯥꯏꯅ ꯏꯃꯥꯗꯣꯝ ꯍꯥꯏꯖꯧ ꯀꯗꯣꯝ ꯊꯣꯛꯑꯗꯣꯏꯖꯥꯠꯅꯣ ꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯉꯤꯁꯨ ꯅꯤꯡꯗꯦ ꯐꯤ ꯐꯪꯉꯤ ꯁꯥꯅꯤꯡꯗꯦ ꯀꯔꯤꯅꯣꯕ ꯃꯥꯅ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯇꯧꯔꯗꯣꯏꯁꯦ ꯄꯥꯜꯂꯣꯏ ꯍꯥꯏꯕꯅꯤ ꯏꯃꯥꯒ ꯕꯥꯖꯤꯒ ꯁꯨꯝ ꯃꯆꯥꯁꯦ ꯍꯥꯏꯅꯕꯅꯤ ꯇꯣꯝꯄꯣꯛꯀ ꯃꯕꯥꯅꯤ ꯍꯥꯏꯅꯔꯝꯅꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯄꯗ ꯄꯛꯆꯩ ꯑꯅꯤꯗꯣ ꯔꯥꯁꯤꯁꯨ ꯃꯥꯟꯅꯕꯅꯤ ꯑꯅꯤꯗꯣ ꯅꯣꯡꯌꯥꯏꯅ ꯅꯃꯥꯅ ꯆꯥꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯕ꯭ꯔꯥ ꯏꯕꯦꯝꯃ ꯕꯥꯖꯤꯒꯤ ꯏꯁꯤꯡ ꯈꯤꯇ ꯁꯥꯍꯜꯂꯨ ꯑꯩ ꯉꯁꯤꯗꯤ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨꯖꯔꯔꯣꯏꯒꯦ ꯑꯁꯥꯕꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯏꯁꯥꯁꯤ ꯈꯤꯔꯨꯝ ꯇꯧꯏ ꯍꯣꯏ ꯕꯥꯖꯤ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯁꯥꯍꯜꯂꯝꯕꯅꯤ ꯁꯥꯕꯨ ꯁꯥꯔꯝꯃꯅꯤ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯕꯥꯖꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯤꯕ ꯁꯨꯃꯥꯏꯅ ꯃꯅꯥꯎ ꯑꯅꯤꯁꯤꯁꯨ ꯌꯥꯔꯗꯤ ꯐꯗꯧ ꯑꯅꯤꯁꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯌꯨꯝꯒꯤ ꯑꯋꯥꯕꯒꯁꯦ ꯑꯃꯠꯇ ꯎꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯁꯤꯗ ꯂꯩꯔꯤ ꯕꯥꯖꯤ ꯑꯩ ꯑꯃꯨꯛꯇ ꯆꯥꯏꯊꯔꯨꯈꯤꯒꯦ ꯁꯈꯤꯅ ꯁꯅꯥꯇꯣꯝꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯌꯥꯕꯨ ꯌꯥꯕ꯭ꯔꯣ ꯃꯥꯕꯣ ꯆꯥꯛꯀ ꯊꯣꯡꯉꯣ ꯍꯥꯏꯕ ꯍꯣꯏ ꯃꯥ ꯑꯩꯅ ꯈꯨꯔꯨꯝꯗꯦꯗ ꯈꯥꯛꯏ ꯑꯗꯨ ꯈꯛꯇꯧ ꯍꯥꯏꯕꯗ ꯈꯔ ꯇꯧꯍꯜꯂꯨ ꯅꯝꯗꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯇꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯐꯤꯔꯣꯟꯒꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯆꯦ ꯁꯅꯥꯔꯩꯅ ꯀꯣꯜꯂꯤꯛ ꯀꯟꯅ ꯐꯦꯡꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯆꯥꯛꯈꯨꯝꯃꯥꯡꯗ ꯋꯥꯏ ꯀꯟꯅ ꯇꯩꯔꯤ ꯇꯣꯝꯄꯣꯛꯇꯣ ꯍꯜꯂꯛꯑ ꯃꯥꯜꯂꯤ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯅꯣꯡꯌꯥꯏꯅ ꯇꯣꯝꯄꯣꯛ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯔ ꯐꯖꯅ ꯆꯥꯏꯔꯝꯂꯕ꯭ꯔꯣ ꯆꯥꯏꯔꯝꯃꯕꯅꯤ ꯍꯌꯦꯡꯗꯤ ꯒꯦ ꯂꯥꯎꯈꯩ ꯐꯧꯒ ꯂꯣꯏ ꯄꯥꯜꯂꯛꯑꯗꯧꯅꯤ ꯐꯔꯦ ꯆꯥꯏꯕꯨ ꯆꯥꯏꯔꯝꯃꯗꯤ ꯑꯩꯒꯤ ꯆꯥꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯑꯍꯥꯎꯕꯈꯩꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯅꯤꯅꯦ ꯑꯩꯉꯣꯟꯗ ꯂꯧ ꯆꯠꯂꯣ ꯍꯥꯏꯅ ꯆꯠꯍꯜꯂꯒ ꯁꯅꯥꯔꯩꯅ ꯂꯩꯌꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯝꯊꯣꯔꯛꯈꯣ ꯑꯩ ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦ ꯁꯅꯥꯇꯣꯝꯕꯤꯅ ꯃꯊꯤꯕꯣꯡ ꯀꯌꯥ ꯂꯥꯎꯔꯤꯕꯅꯤ ꯌꯦꯡꯉꯨ ꯃꯥꯒꯤ ꯁꯔꯨꯛ ꯈꯥꯛꯇꯈꯩ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯅꯤ ꯀꯥꯏ ꯍꯥꯏꯔꯤꯁꯦ ꯇꯣꯝꯄꯣꯛꯅ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛꯇꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯤꯅ ꯋꯥꯏ ꯇꯩꯔꯤꯕ ꯃꯐꯝꯗꯨꯗ ꯅꯦꯠꯀꯅꯣ ꯑꯁ꯭ꯋꯥꯏꯗ ꯆꯥꯎ ꯋꯥꯏ ꯇꯩꯗꯕ ꯃꯐꯝꯗꯨꯗ ꯅꯦꯠꯀꯅꯣ ꯍꯥꯏꯔꯗꯤ ꯅꯦꯠꯂꯒꯦ ꯁꯤꯁꯤ ꯑꯃꯨꯛꯀ ꯇꯩꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯟꯅꯨꯄꯤꯅ ꯋꯥꯏ ꯇꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯂꯥꯏꯃꯟ ꯐꯖꯅ ꯀꯥꯡꯂꯕ ꯖꯥꯠꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯔꯥꯗꯨꯅ ꯂꯪꯂꯛꯏ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯍꯧꯕꯗꯒꯤ ꯄꯥꯟꯗꯤ ꯄꯥꯜꯍꯧꯗ꯭ꯔꯤ ꯁꯅꯥꯇꯣꯝꯕꯤꯅ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯝꯒꯦ ꯑꯩ ꯁꯅꯥꯔꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯨꯅꯦ ꯅꯕꯥꯅꯤꯕꯣ ꯇꯣꯝꯄꯣꯛ ꯂꯥꯎ ꯁꯤꯗ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯦ ꯆꯥꯛꯀ ꯄꯤꯖꯔꯨꯅꯨ ꯑꯗꯨꯏ ꯃꯤꯗꯣ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯈꯣ ꯑꯩ ꯁꯤꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯗ ꯍꯣ ꯇꯥꯇꯣꯟ ꯍꯥꯏꯅ ꯀꯞꯀꯅꯤꯅꯦ ꯁꯅꯥꯔꯩꯅ ꯍꯩꯇꯦꯅꯦ ꯅꯣꯏꯕꯣ ꯀꯞꯄꯤꯔꯣꯏ ꯏꯆꯦ ꯑꯩ ꯆꯠꯂꯦ ꯅꯪ ꯂꯣꯏꯁꯤꯜꯍꯧꯔꯣ ꯑꯩ ꯋꯥꯔꯦ ꯍꯣꯏ ꯆꯠꯂꯣ ꯇꯣꯝꯄꯣꯛꯅ ꯀꯔꯤ ꯊꯕꯛ ꯁꯨꯕꯗ ꯋꯥꯔꯤꯕ ꯅꯪꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯐꯝꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯍꯦꯛ ꯐꯝꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯕꯛ ꯃꯌꯥꯝ ꯁꯨꯗꯅ ꯋꯥꯕꯅꯦ ꯍꯥꯏꯔꯗꯤ ꯃꯤꯅꯁꯨ ꯈꯔ ꯊꯥꯖꯒꯗꯕ ꯋꯥꯔꯤ ꯀꯥꯏ ꯀꯌꯥ ꯄꯛꯇ꯭ꯔꯤꯅꯣꯕꯁꯦ
ꯑꯍꯥꯏꯌꯣ ꯁꯨꯅꯤꯡꯗꯕ ꯀꯠꯇꯜꯂꯥꯕ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯅꯥꯇꯣꯝꯕꯤꯗꯤ ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ꯫ ꯌꯥꯔꯦ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒꯤ ꯍꯦꯛꯃꯅꯤ꯫ ꯅꯨꯡꯉꯥꯏꯌꯦ ꯏꯆꯦ ꯑꯩꯗꯤ ꯃꯥꯂꯛꯅꯕꯁꯤ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯒꯜꯂꯤꯗꯅ ꯃꯥꯅ ꯁꯥꯎꯕꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯆꯦ? ꯉꯥꯡꯉꯅꯨ ꯌꯥꯔꯦ ꯅꯪꯁꯨ ꯆꯥꯛꯇꯨ ꯑꯗꯨꯝ ꯐꯖꯅ ꯆꯥꯊꯣꯛ꯫ ꯁꯤ ꯎꯀꯥꯕꯤ ꯃꯆꯥ ꯑꯔꯨꯕꯁꯤꯃ ꯍꯥꯞꯄꯤꯔꯛꯑꯒꯦ꯫ ꯏꯆꯦꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯉꯥꯗꯣ ꯑꯃꯠꯇꯒ ꯍꯥꯞꯄꯣ ꯆꯥꯛꯁꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯉꯝꯁꯤꯜꯂꯒꯦ꯫ ꯅꯪꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯟꯗꯛꯅ ꯂꯣꯏꯔꯣꯀꯣ꯫ ꯏꯆꯦ ꯅꯪ ꯃꯤ ꯃꯌꯨꯝꯗꯒ ꯆꯠꯈ꯭ꯔꯅꯣ ꯁꯤꯗ ꯁꯨꯝ ꯂꯩꯔꯣ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯆꯠꯍꯜꯂꯔꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯗꯨꯝ ꯂꯩꯔꯁꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯅꯇꯨ ꯊꯤꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯅꯨꯄꯤꯒꯁꯨ ꯌꯥꯝ ꯀꯣꯏꯔꯤꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯁ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯏꯆꯦꯗꯗꯤ? ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ꯫ ꯀꯩ ꯂꯝꯗꯒꯤꯅꯣ? ꯑꯐꯥꯎꯕꯤꯒꯗꯤ ꯌꯥꯎꯗꯦꯀꯣ? ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯈꯛꯅꯤꯃ ꯃꯥꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯑꯕ꯫ ꯀꯣꯏꯗꯦꯗ ꯀꯗꯥꯏꯗꯩꯅꯣꯗ ꯏꯆꯦ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ꯫ ꯈꯪꯉꯦ ꯌꯥꯔꯦ ꯅꯪ ꯀꯥꯗ ꯊꯤꯌꯨꯔꯥ? ꯍꯦꯍꯦ ꯑꯩ ꯀꯥꯗꯒ ꯆꯪꯕꯤꯅꯨ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯖꯒꯦ꯫ ꯅꯊꯟꯗ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯕꯗꯨꯅꯔꯣ ꯃꯄꯥ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯧ ꯆꯠꯂꯦ ꯀꯗꯥꯏ ꯁꯪꯗꯧꯔꯤꯒꯦ? ꯅꯨꯄꯤꯒ ꯊꯤꯕ ꯐꯪꯂꯔꯣꯏꯗꯕꯅꯦ ꯑꯩꯗꯤ꯫ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯉꯁꯤ ꯈꯛ ꯕꯥꯖꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯂꯧ ꯆꯠꯂꯒ ꯑꯗꯨꯒꯁꯨ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯄ ꯁꯪꯗ꯭ꯔꯦ ꯀꯥꯏꯅ꯫ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯐꯤꯅꯔꯣ ꯅꯥꯟꯅ ꯁꯦꯠꯂꯒ ꯍꯦꯛꯇ ꯊꯣꯛꯈ꯭ꯔꯤꯗꯣ? ꯑꯗꯣ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯄꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ? ꯍꯣ ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ꯫ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤ ꯅꯪꯉꯣꯟꯗꯕꯨ ꯍꯥꯏꯗꯣꯛꯎꯔꯗꯤ ꯑꯩ ꯕꯥꯖꯤꯒꯤ ꯆꯩ ꯆꯥꯔꯣꯏꯗ꯭ꯔꯣ? ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯗꯨ ꯐꯠ ꯂꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛꯇꯨ ꯆꯥꯛꯀ ꯐꯨꯟꯒꯦ ꯇꯧꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯩ ꯀꯌꯥꯝ ꯄꯟꯅꯈ꯭ꯔꯤꯗꯨꯅ ꯍꯧꯖꯤꯛ? ꯕꯥꯖꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯦꯒ ꯁꯨꯝ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯁꯤꯒꯦ ꯕꯥꯖꯤꯁꯦ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯍꯟꯁꯤꯒꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯁꯣꯏꯗ꯭ꯔꯦ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯅꯒꯨꯟ ꯐꯖꯅ ꯈꯪꯕ ꯃꯤꯅꯤ꯫ ꯏꯃꯨꯡ ꯆꯥꯎꯈꯠꯅꯕ ꯋꯥꯔꯤ ꯁꯥꯔꯤꯅꯤ ꯀꯥꯏꯅ꯫ ꯁꯣꯏꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯄꯥ ꯊꯥꯖꯩꯍꯦ꯫ ꯀꯩꯅꯣꯗ ꯕꯥꯖꯤ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯌꯥꯝ ꯈꯜꯂꯤꯖꯥꯅꯤ ꯑꯍꯤꯡꯒꯁꯦ ꯑꯗꯨꯝ ꯌꯥꯄꯣꯟꯇꯦ ꯌꯨꯝꯒꯤ ꯋꯥꯈꯜ ꯈꯟꯕꯗ꯫ ꯑꯗꯨꯒꯤꯔ ꯅꯣꯡꯉꯥꯜ ꯐꯥꯎ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯤꯗꯣ? ꯃꯥꯅꯦ ꯇꯨꯝ ꯌꯥꯗꯕꯒꯤꯅꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯊꯕꯛ ꯑꯗꯨꯒꯤꯅꯤ꯫ ꯆꯩ ꯆꯥꯅꯤꯅ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ꯫ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯁꯥꯎꯏꯅꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ꯫ ꯍꯥꯏꯖꯔꯔꯣꯏ ꯑꯩ ꯂꯥꯟꯖꯔꯦ꯫ ꯍꯣ ꯕꯥꯖꯤ ꯑꯩ ꯂꯥꯟꯖꯔꯦ꯫ ꯕꯦꯃꯥ ꯑꯩꯒꯤ ꯂꯤꯒꯤ ꯆꯩꯁꯨꯗꯣ ꯑꯃꯨꯛꯇ ꯊꯤꯔꯛꯎ ꯃꯁꯤ ꯃꯅꯪꯒꯜꯁꯤꯗ ꯑꯃꯨꯛꯇ ꯁꯥꯟꯊꯒꯦ꯫ ꯑꯗꯨꯒꯤ ꯂꯤꯆꯩꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯅ ꯍꯨꯟꯗꯣꯛꯈ꯭ꯔꯕꯅꯦ꯫ ꯃꯁꯤ ꯂꯩꯔꯗꯤ ꯑꯩ ꯌꯥꯝ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯗꯅ꯫ ꯑꯩꯅ ꯁꯣꯝꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯅꯪꯗꯗꯤ ꯍꯥꯠꯂꯒꯦ ꯂꯩꯔꯝꯃꯨ꯫ ꯍꯣꯏ ꯏꯆꯦ ꯑꯩ ꯆꯦꯜꯂꯦ ꯈꯨꯠꯀ ꯂꯝꯕꯤꯗ ꯍꯥꯝꯃꯨꯔꯒꯦ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯆꯦꯟꯈꯤꯅꯨꯋꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯕꯥꯖꯤꯅ꯫ ꯅꯧꯄ꯭ꯋꯥꯁꯤ ꯅꯪꯒꯅ ꯃꯥꯒꯅ ꯑꯌꯥꯝꯕ ꯀꯟꯈꯠꯄꯗ ꯃꯥꯡꯂꯕꯅꯤꯀꯣ꯫ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯦ ꯕꯥꯖꯤ ꯈꯔ ꯆꯥꯎꯔꯒ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯅꯦ ꯅꯨꯄꯤ ꯊꯤ ꯌꯥꯔꯕ ꯃꯥꯕꯣ꯫ ꯐꯔꯦꯁꯦ ꯕꯥꯖꯤ ꯊꯣꯛꯄꯤꯔꯣ ꯏꯃꯥꯒ ꯃꯄꯥꯟꯗ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯍꯩꯇꯨꯞ ꯁꯨꯔꯒ ꯄꯨꯊꯣꯛꯂꯛꯀꯦ꯫ ꯄꯥꯟ ꯃꯅꯥꯎ ꯃꯆꯥ ꯑꯃ ꯍꯥꯞꯆꯤꯜꯂꯨ ꯁꯨꯕꯗ꯫ ꯂꯦꯡꯉꯣꯏꯗ꯭ꯔꯣ ꯕꯥꯖꯤ? ꯂꯦꯡꯉꯗꯤ ꯇꯜꯂꯤ꯫ ꯂꯦꯡꯗꯕꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯅꯕꯣꯛꯅ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯔꯒ ꯑꯗꯨꯝ ꯄꯤꯖꯔꯛꯏꯅꯦ꯫ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯕꯦꯁꯟ ꯑꯉꯧꯕꯗꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯛꯎ ꯃꯅꯝ ꯅꯨꯡꯁꯤꯅꯕ꯫ ꯕꯥꯖꯤꯁꯦ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯅꯤꯡꯉꯤꯅꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯣ ꯍꯥꯏꯁꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯔꯥ? ꯃꯉꯣꯟꯗ ꯍꯥꯏꯗꯣꯏ ꯁꯔꯨꯛꯅꯦ ꯏꯄꯥ ꯆꯥꯗ꯭ꯔꯁꯨ ꯇꯣꯛꯂꯒꯦ꯫ ꯀꯩ ꯃꯃꯥꯏ ꯅꯥꯜꯂꯨꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅꯤ ꯃꯉꯣꯟꯗ ꯍꯥꯏꯗꯧ ꯁꯔꯨꯛ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩꯑꯕ ꯑꯩ ꯋꯥꯔꯤꯗ ꯁꯥꯟꯅꯔꯤꯗꯣ? ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯅꯣ? ꯉꯁꯥꯏꯗꯒꯤ ꯃꯆꯦꯅ ꯊꯕꯛ ꯇꯧꯔꯤꯁꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ? ꯏꯃꯥꯒꯤ ꯐꯤ ꯁꯥꯕ ꯃꯅꯥꯛꯇ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯎꯏꯔꯨꯕꯅꯤꯗ꯫ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯍꯩ ꯑꯃꯇ ꯆꯥꯒꯦ ꯍꯥꯏꯅ ꯂꯧꯕ ꯆꯪꯂꯛꯄꯅꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯦꯗ ꯍꯩꯇꯨꯞ ꯁꯨꯔꯛꯑꯣ ꯍꯥꯏꯔꯝꯕꯅꯤ ꯅꯪ ꯈꯔ ꯁꯨꯔꯛꯑꯣ꯫ ꯉꯝꯖꯔꯔꯣꯏ ꯑꯩꯗꯤ ꯍꯩꯀ꯭ꯔꯨ ꯑꯅꯤ ꯈꯛꯇꯅꯦ ꯆꯥꯗꯣꯏꯁꯦ꯫ ꯌꯥꯔꯦ ꯆꯠꯂꯦ ꯅꯣꯏ ꯑꯩꯒꯤ ꯃꯤꯋꯥꯃꯨꯛ ꯉꯥꯡꯅ ꯂꯩꯍꯧꯔꯣ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤꯁꯦ ꯑꯁꯤꯁꯨ ꯄꯨꯔꯥ ꯃꯕꯨꯡꯒꯤ ꯉꯝꯊꯪ꯫ ꯃꯕꯨꯡꯗꯒꯤꯕꯨ ꯍꯦꯟꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯏꯄꯥ ꯃꯊꯥ ꯁꯥꯗꯧꯔꯤꯗꯩ ꯕꯦꯝꯃ꯫ ꯁꯅꯥꯔꯩꯅ ꯌꯥꯔꯦꯁꯦ ꯕꯥꯖꯤ ꯃꯄꯥꯟꯗ ꯐꯝꯂꯝꯃꯣ ꯑꯩ ꯇꯣꯝꯄꯣꯛꯅ ꯆꯥꯕꯒꯤꯁꯦ ꯁꯠ ꯐꯦꯡꯗꯣꯛꯑꯒ ꯁꯨꯔꯛꯑꯒꯦ꯫ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯆꯥ ꯋꯥꯗꯣꯏ ꯑꯣꯏꯔꯗꯤ ꯇꯧꯔꯨꯔꯅꯨ꯫ ꯋꯥꯔꯣꯏꯗ ꯕꯥꯖꯤ꯫ ꯑꯁꯨꯝꯅ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯃꯃꯥ ꯃꯄꯥꯗꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯃꯄꯥꯗꯣ ꯇꯣꯝꯄꯣꯛꯅ ꯍꯥꯔ ꯆꯥꯏꯔꯝꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯧꯕꯨꯛꯇ ꯌꯦꯡꯕ ꯆꯠꯂꯨꯔꯕ ꯖꯥꯠꯅꯤ꯫ ꯍꯜꯂꯛꯄꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯒ ꯍꯜꯂꯛꯏ꯫
mana paya da kai sauraka la'i tombok hai tombok sida mukta thoro wa mata mayek seng nangang nasi Sakina kai daurage adu kyam sauri dubo na cha nu pa tombok na nahan har sai ba chatlu badudi ai khoi gi lauda di chairamtri thangna bagi ta tombo khoi gi lauda da oina chaire leiramedana tanja duda tombok masa ina nan kai thawa isa sadana thoklai madu ubada mapadi laiman amukka hena kangkhre kai daure haibano baje khanglau lauri dubo nang na nahan har chai rubadu kana gi lobukta no kainu da baje har chai babu ai khoi labukta chai dana kana gi labukta chai harino ai khoi gi labukta chairam da bagi ne aina haibase thangna ba ta tombo hi gi laudane nang na chai rurido natte da baje aina nahan lauri yaluba ai khoi labukta ne mi aina har chai rurido masigi angang sida halagida lauri yalugi badusu mi gi laune haidro aina ihe kawi nei de adubu kanana khangdoi no haiba sina ai gi launi sina magi de haibadi number amata shu thade adu khangna ba ai ga khara toina labukta chachi aidro nang aswai de sakrasa aina sakto uragane khoidau siam saugali baje ai lanje baji nacha lanjare asi hairaga tompok to uprak ni hekta uplaga mapada hekta khurumi nacha sumaina amuk khana tawjararoi haina ngai hak leiraga hekta kawkhini madi Sakina hai yare bung hogal na phi naron gado loina mot patari kadai chat kadori bano aduk yam nana thorai duna moi baji su ngai hak patha bidur kari no ngai hak leiraga khanarasi Sanaraina kai daurage ma baji na sauraga ima hoi karom de sangkhrisia ho naupana na han har chai rubado ai khoi laudo oiramdre haye adugini kanagi lauda chai ruri banangde ai khoi launa haina chai ruri bane aidi shiboina lanbra haiba adu nangna landradi kanana landoi ba yumda le hobai khoina landoi ro baji na laliba mana phajana takta bagini yam tonga misi ngangsi baji mamang daga dumai haiganu ko baji do yam sawbo mali ado noi baji di kamai khangle iba ja ai khoi laudo oiramdre haido tanja duda nongyai thoklei isim khuzai ma pairaga o ai khoi gi phosing do ne ikang leirami aduga ta tombo hei gi duna ge lau khai phaja hauri aina hangbada moi di handak ki har haptri kamai tawri jano khangde lei hausi yam phara male hairakpa aduda ai se bahab khangta tara aba ai gi icha nupa sak phajaba sina tawbi ba kripani haina ai wangang lamdi tumina dum hala isini adu oiradi makhoi gi chai ga do bahar do ai khoi do ina chahel makhoi gi di ai khoi na chai bi khrabani ko khaira lori kaino adu ba hekta haibi aba war haiba mi na ai khoi di har chai jaroi noi bu kanana chai biyo hai ga hairabadi khari khumdoi ba baji na yam ki re ka ai hekta hai ge se baji gi damakta na cha to poklei kaim khangan ai loina tawgi ibungo nang leiba gi nin hei ipana asuk yam na matha sari se ai chat khoi bro mi gi dilak piyo ngak tani noi wa hauni khanbi we wani mushigi maha papi sida halagi da ai moi baji su tok piro yare se hau khraba ba mok hala u ya khidro noi na tum kan khat padagi ne asuk yam na wang khribani ai ngonda mu onchile tawrisi ai chale kai thela mu ta thok lokhige mama ma cha chap hek manabani ho haining ba haija hauro asum tawduna sum leirakpana nongmadi ikhang haudana maupa tompok to nupi ama chelaktana lei haure haina mamanabana yumda pau tamlari thawana baje iche ai la iye Sanaraina thawan nang la ibro sida ka khalo mora sida phamulao iche ai chat khrage paum ta tamge lakpani kari pauna thawan tombok to nupi ma purak tanai khoi da le hauri adu tamge lakpani nongyaina kana la ai haibano ne hai thawan nang ngoi de kana kai dore haibano ai khoi tombok to nupi chele hai baje korino ne harisibo maji ma leiri ga simadi karim ta hanna udabani ne magi khaktani man hana khalisi Sanatombisu phatchen thore imungdagi kari haiba ai khoi ta to nupi chele haiba masak phajabra ta thawan phajaye ai lake masak yenge nongyaina hai ngai kho mukta langkhin ai di ngarang thabal chungba chatki baduda noida le iboi khalur nahan khai shu noida dum lek baduda Sakina kari haiba tompok nupi chele haiba ai si imau phangdawraba ko kari noi mayam sina panglang da langi sina ai laikai gi ahal ama ani da thirukhige noina nupi macha do khara lobiro yum sida thamlamu
Sanarina Thawan nang hana chatlamo Aikhoi nupi machadugi phiron charon khara puraga lawbalaage Sakina Sanatombiya Upudagi phanek ahanba ama ani ta puthoro imauna apamba ama khanjasanu Sanarina Kadai chakre madu engangduna Haujikta swaida leramdaine Sakina Ada leire tu Pukri mapanda makhong makhut hamdana ma oina keraga leire Imunga se amukta loishengedi haidraga chairiba mayamse Horenti mi mayam ama laarani nupi yengbana haidana Sanarina Ngai khoima nangbu sel kayamuk leige Nupi machadugi mapi marol ahanba sanalupa kharasu leidaba yaro Moi aada leiramgadawriba mi mayamdugisu acha atha kharasu pudaba yaroye Adu mayamdu leiba konanaba seldi leitiye kamai tawni Phi ahanba leidrasu Aikhoige araibado adum ilhanba yaroidro Mi machanupi dudabu phi amanba kamaina ilopi doino Mi dilairidana aikhoi sanatombi phau yaroi Chummine dusu Aigi kaithel chatlubagi sel kharadi leiramni Nangidi khara leijabro Phi laukibagi mina pirakpaga ima kona amuk singbige Kharabudi leiramni Adunadi kona daumande Araiba kharadu piraga Sotbra kaino tawdaba yabra do Migi mangda chopa yaponte Ichanupa matomtani Adudanisi Imung mayamna putharusi Haugat ngamdrisi Aikhoi dasu soidrabani Kaisu kanadabada arimada chading mayam tawdana Ngai khone Nangna natro Haujikta ahanba layo Migi mamangda phazade haikibado Hoine ainabudi haine Ado ai thanda haibanadi yaroidana Noi baji su laito ahalamani hairami laani Aigi su phaijom pumyato amukta puthoro nupi machado masakpu phaniyam nungsi hawine Baji haina khurumakpada pibu takhiba khanghaudi Is karam kanda chatlaga ururiba Haujik halakpada thawan thingni Mag hekta chatlurabani Nupi thibagadi haina ichado Ataida jugot amata chadraswa Se Baji gi phaijom sida leire Khara ahanbado madu oina puthoro uneibi manangbo Yam hanbadudi pamudro baji Luhong kai hongbada oina setnaba thamo Ai se bor mapanin hei Imot mot kai chat yaponte ne Bhap ta khidre henor shiri Hoi pharisi puthorage Kari maramgi pugadaba langgadaba mayamdona Ai laaga tawrasi Ta manaudagi khara pubra kaino ama tawtaridana Tawdaba yade hairagana Ai chalukhige ko Noi nupi machado khara lawbiroro Tompokna chelakpa nupido yumda purakli Mayam yengba laknabagi langbana marolama Imungi mina langbagi marolama Nokpa langba khebagi makholna amuk toiba Inin heknili imungdo Nupi haidokpa chatluba baji su halakli Khara thuna luhongnaba tawsi hairi e haina tammi Mayam panglangda langnai Sakina La oni noibo thengkhrani Imaudo amukta chakpijag Ngaihakta thadokpiro o mayam Ho namausi lawjaroye pakhatlido Mayang walaw na nokpagi makhol na ininili Sanarina Thabaton Sakshi sa thaw lao Noi baji na sungan ta thilo hairakpani Thengkrani Thabaton na Hoi iche ka dum chaminarasi Sakina Iche hai noi bema Inama hai inama kawgadabani Hoi ma ai khangdabagini Kaisu kahide da icha sidi Sanatombina Kaim khalu noi nama Moigi mingau thakawsya Kok yam ngahon bani Khura thuiga tada thuiga itei thuiga ko ka ngau bachani nongyaina chabadu loirati loshilodana noibo thengkhrani ne mi laknarani moi baji gi pro chakpise amuk hauri chaka chapam amata khangba janate loire asum tawdana thabaton mayumda thindokpiruri luhongbagi matam lepnare poinugi kunmarini panbi yum sagaisha namitta lepnare yum kaibu loishina bohotnagadra Luhongbagi sel changbagi bu khangadra mathayam saba matangni nongyaina Hai tompok nang sida amuktala ipawa mata haige kari haiki baje luhongba se sel phaniyam di changdawi aikhoi ni yam changhaningdrasu nangi bu sel kayam leige khara puthoro odana mateng oinanaba ka aidagi sel no da baje amata leite adudi kaidobagi nupi thiriba ha nache sita hana mayuma kai palan ki se hairaga nangna tawrise kari no Aidi na hana iche hana luhonghan chai jaina noina tadraga mashi yengoni masya kadai dagi sel na hojik hong dawrige haiba yum semjin ba sisu sel ni haijing pot kisu laisabe mayam gi chanaba tongana ahal lamana chanaba tongan tawro hai ipadi mathayam sare ni bunga Baji Nacha Lanjare si Baji matha sabiruran nupi cheluraga ai lale haiba yabra haiba sel nungdo khara tan chilaga chenbo oirade phaidana Baji gatinaba Oja wairambado Mangondagi hekta puro
ꯕꯥꯖꯤꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯕ ꯍꯥꯏꯁꯦ ꯁꯦꯟꯗꯣꯏꯅꯤꯅꯦ ꯅꯣꯡꯃ ꯍꯦꯟꯕ ꯌꯥꯄꯣꯟꯇꯦ ꯁꯦꯟꯗꯣꯏꯅꯤ ꯁꯈꯤꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅꯕꯨ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯅ ꯌꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯍꯣꯠꯅ ꯇꯥꯔꯦꯗꯅ ꯌꯨꯝꯁꯤꯁꯨ ꯅꯃꯥꯟꯅꯕ ꯈꯔ ꯄꯨꯔꯛꯂꯒ ꯐꯅꯌꯥꯝ ꯁꯦꯝꯖꯤꯟꯕꯗꯒꯤ ꯃꯌꯦꯛ ꯑꯃꯗꯤ ꯊꯣꯛꯂꯛꯑꯕꯅꯤ ꯃꯤꯅ ꯊꯕꯛ ꯁꯨꯔꯒ ꯅꯆꯥꯅꯨꯄꯥꯁꯤꯅ ꯐꯝꯃꯒ ꯌꯦꯡꯒ ꯂꯩꯔꯤꯕꯅꯤꯗꯣ ꯃꯥꯅ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯍꯩꯇꯅ ꯌꯦꯡ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ ꯕ꯭ꯔꯥꯟꯁꯦ ꯆꯥꯛꯈ꯭ꯔꯦꯗꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯗꯤ ꯏꯃꯧꯗꯣ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯗ ꯀꯗꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅꯣꯗ ꯊꯝꯕꯥꯜ 114 ꯁꯥꯠꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯃꯥꯗꯤ ꯊꯥꯒꯠꯂꯨ ꯏꯁꯥꯅ ꯊꯥꯒꯠꯄꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯕꯅꯤ ꯇꯣꯝꯄꯣꯛꯅ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯗꯤ ꯑꯩꯁꯦ ꯐꯈ꯭ꯔꯦꯗ ꯍꯥꯏꯔꯤꯕꯅꯤ ꯅꯣꯏ ꯈꯛꯇꯅꯅꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ ꯅꯪꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯣꯛꯄꯅꯦ ꯌꯨꯝꯒꯤ ꯅꯠꯇꯤꯌꯦ ꯈꯣꯏꯗꯧ ꯍꯦꯛ ꯁꯥꯎꯒꯠꯂꯦ ꯆꯠꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯋꯥ ꯑꯃꯠꯇ ꯂꯩꯈꯥꯏ ꯇꯥꯅ ꯈꯟꯅꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯍꯥꯏꯅꯁꯨ ꯀꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯁꯤꯅ ꯅꯨꯄꯤ ꯊꯤꯔꯒ ꯇꯧꯗꯣꯏꯁꯤꯕꯣ ꯁꯈꯤꯅ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯏꯅ ꯂꯥꯛꯆꯅꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯃꯔꯥꯏꯅ ꯂꯩꯖꯔꯝꯃꯤ ꯑꯩꯅꯦ ꯈꯣꯡ ꯈꯨꯠ ꯆꯠ ꯂꯥꯎꯅ ꯇꯤꯡꯊꯣꯛꯑꯒ ꯂꯩꯔꯒ ꯂꯥꯏꯅꯗꯤ ꯊꯥꯗꯔꯛꯑꯔꯣꯏꯅꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯨꯍꯣꯡꯕ ꯃꯇꯝꯗꯤ ꯌꯧꯁꯤꯜꯂꯛꯏ ꯃꯤ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯁꯦꯜ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯤ ꯅꯣꯡꯌꯥꯏꯅ ꯍꯩꯇꯥꯔꯤꯕ꯭ꯔꯥ ꯃꯤ ꯂꯥꯛꯅꯔꯅꯤ ꯊꯕꯛ ꯏꯪꯈꯥꯡꯒꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯣꯏ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯊꯕꯛ ꯈꯤꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯈꯤꯒꯦ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯃꯥꯁꯨ ꯃꯅꯥꯎ ꯅꯨꯄꯤꯁꯤꯅ ꯈꯤꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯔꯕꯗꯤ ꯐꯕꯅꯤ ꯃꯥꯁꯨ ꯄꯨꯔꯥ ꯃꯕꯨꯡꯒꯤ ꯉꯝꯊꯪꯅꯤ ꯍꯥꯏꯒꯨꯝꯂꯗꯅ ꯋꯥꯔꯝꯃꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯅꯥꯔꯩꯅ ꯕꯥꯖꯤꯒꯤ ꯆꯥ ꯑꯁꯥꯕꯁꯤꯗ ꯂꯩꯔꯦ ꯏꯃꯥꯒꯤꯗꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯊꯝꯂꯝꯃꯦ ꯍꯣꯏ ꯆꯥ ꯑꯁꯥꯕꯗꯨ ꯃꯊꯛꯑꯒ ꯊꯕꯛ ꯍꯧꯒꯤ ꯏꯄꯥꯁꯨ ꯅꯧꯄꯥꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯕꯥꯖꯤ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤ ꯆꯣꯡꯂꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯥꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯂꯩꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯥꯏꯔꯨꯔꯒꯁꯨ ꯕꯥꯖꯤ ꯅꯆꯥ ꯂꯥꯟꯖꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯔꯨꯝꯃꯛꯀꯅꯤ ꯇꯧꯔꯤꯕ ꯋꯥꯔꯝꯒꯅꯤꯌꯦ ꯕꯥꯖꯤ ꯃꯥꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯍꯣꯔꯦꯟꯒꯤ ꯄꯨꯅꯕ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯒꯤ ꯆꯥꯅꯕ ꯇꯣꯉꯥꯟꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯅꯣꯏ ꯕꯥꯖꯤ ꯆꯥꯎꯕꯍꯜꯅ ꯄꯥꯡꯂꯛꯑꯒꯦ ꯍꯥꯏꯔꯦ ꯃꯥꯅ ꯑꯥꯗ ꯑꯗꯨꯝ ꯄꯨꯔꯛꯑꯒꯦ ꯍꯥꯏꯔꯦ ꯅꯨꯄꯤ ꯃꯌꯨꯝꯗꯣ ꯃꯥꯒꯁꯨ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯩ ꯍꯥꯏ ꯅꯨꯡꯉꯥꯏꯖꯔꯦꯗ ꯈꯤꯇꯪꯗꯤ ꯁꯥꯐꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯀꯥꯏꯁꯦ ꯃꯪꯒꯣꯜ ꯋꯥꯏ ꯇꯩꯊꯣꯛꯑꯕ ꯅꯠꯇ꯭ꯔ ꯏꯕꯦꯝꯃ ꯐꯛꯇꯣ ꯊꯥꯔꯣ ꯑꯔꯥꯡꯐꯝ ꯂꯥꯛꯑꯅꯤ ꯄꯣꯠ ꯆꯩꯒꯤ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯊꯥꯡꯗꯣꯛꯑꯁꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯃꯥꯃ ꯑꯔꯥꯡꯐꯝꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡ ꯁꯤꯗ ꯐꯛꯀ ꯂꯣꯏꯅ ꯊꯥꯔꯒ ꯂꯩꯔꯦ ꯅꯆꯥꯅꯨꯄꯤꯅ ꯃꯥꯏꯃꯨꯅ ꯑꯌꯥꯅꯤꯇꯥꯗ ꯕꯦꯝꯃ ꯑꯩꯅ ꯉꯔꯥꯡ ꯊꯝꯖꯤꯜꯂꯣ ꯍꯥꯏꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯊꯣꯔꯛꯎ ꯅꯪ ꯃꯥꯃ ꯊꯕꯛ ꯍꯧꯔꯒꯦ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯗꯨꯅ ꯍꯩꯖꯤꯡ ꯈꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯉꯟꯇꯥ ꯍꯧꯒꯠꯅꯔꯒ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯇꯧꯅꯈ꯭ꯔꯦ ꯇꯣꯝꯄꯣꯛꯇꯤ ꯏꯀꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯃꯄꯥꯅ ꯂꯥꯎꯔꯛꯏ ꯍꯩ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ ꯇꯣꯛꯑꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯇꯣꯛꯑꯁꯦ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯅꯪꯒꯤ ꯊꯕꯛ ꯅꯠꯇ꯭ꯔ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯝꯃꯣꯏꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯋꯥꯅꯤ ꯈꯪꯂꯝꯃꯗꯤ ꯅꯨꯄꯤꯒ ꯊꯤꯖꯔꯝꯃꯣꯏꯗꯧꯕꯅꯤ ꯌꯥꯝ ꯋꯥꯠꯂꯤꯅ ꯁꯤꯗꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯑꯩ ꯇꯣꯛꯑꯦ ꯕꯥꯖꯤꯅ ꯈꯔ ꯍꯥꯏꯗꯣꯛꯄꯤꯔꯨꯔꯣ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯇꯅꯀꯣ ꯅꯪ ꯁꯠ ꯂꯣꯏꯁꯤꯜꯂꯁꯨ ꯆꯠꯂꯣ ꯅꯁꯝ ꯅꯅꯥꯒꯗꯣ ꯐꯖꯅ ꯀꯛꯊꯠꯂꯨꯁꯨ ꯅꯀꯣꯏ ꯅꯔꯥꯡꯒꯗꯣ ꯐꯖꯅ ꯐꯥꯟꯗꯣꯛ ꯍꯨꯔꯥꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯁꯛꯅꯦꯅ ꯁꯛ ꯐꯖꯕꯁꯤꯗꯅꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯜꯂꯛꯏꯁꯦ ꯕꯥꯖꯤ ꯀꯌꯥꯗ ꯃꯆꯣꯡꯕꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯁꯤꯕꯨ ꯐꯨꯔꯛꯀꯅꯤ ꯀꯤꯔ ꯃꯥꯜꯂꯦ ꯆꯦꯟꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯁꯦ ꯁꯈꯤꯅ ꯁꯅꯥꯔꯦ ꯏꯃꯥꯒ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯍꯩꯔꯥ ꯇꯝꯅꯕ ꯍꯩꯔꯥ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯌꯦ ꯑꯇꯩꯁꯨ ꯈꯔ ꯂꯩꯒꯗꯕ ꯂꯩ ꯁꯅꯥꯇꯣꯝꯕꯤꯅ ꯆꯥꯛꯁꯤꯗꯤ ꯀꯅꯥꯅ ꯊꯣꯡꯍꯧꯗꯣꯏꯕ ꯏꯃꯥ ꯕꯣꯔ ꯖꯇ꯭ꯔꯥꯗꯤ ꯉꯟꯅ ꯇꯧꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯃꯔꯥꯏꯅ ꯊꯣꯡꯖꯍꯧꯔꯅꯤ ꯃꯥꯒ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯕꯗꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯤꯒꯦ ꯁꯅꯥꯇꯣꯝꯕꯤ ꯆꯥꯛꯁꯦ ꯅꯪ ꯈꯔ ꯊꯣꯡꯂꯝꯃꯣ ꯑꯩ ꯏꯃꯥꯒ ꯀꯩꯊꯦꯜ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯗꯣꯏꯕ ꯃꯤ ꯀꯌꯥꯒꯤ ꯆꯥꯛꯅꯣ ꯅꯣꯡꯌꯥꯏꯅ ꯅꯅꯦꯈꯣꯏ ꯅꯪ ꯃꯥꯃꯍꯣꯏꯁꯨ ꯉꯟꯇꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏꯒꯤꯁꯨ ꯌꯥꯎꯅ ꯄꯨꯂꯞꯅ ꯃꯤ 100ꯃꯨꯛꯀꯤ ꯊꯣꯡꯉꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯆꯥꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯊꯕꯛ ꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯏꯕꯦꯝꯃ ꯁꯈꯤꯒ ꯁꯅꯥꯔꯩꯒꯁꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ 5 ꯈꯛꯀꯤ ꯆꯥꯛꯐꯥꯎ ꯊꯣꯡꯗꯕ ꯃꯥꯅ ꯃꯤ 10ꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯁꯤ ꯈꯜꯂꯤ ꯃꯌꯥꯝꯁꯨ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯉꯥ ꯊꯣꯡꯕꯗꯨꯗꯤ ꯃꯆꯦꯅ ꯊꯣꯡꯈ꯭ꯔꯦ ꯀꯩꯊꯦꯜ ꯍꯜꯂꯛꯄꯒ
ꯆꯥꯛꯇꯨꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯅ ꯃꯈꯜ ꯑꯃꯅꯤꯗꯅ ꯁꯅꯥꯇꯣꯝꯕꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯣ ꯇꯥꯇꯣꯟ ꯕꯣꯔ ꯑꯣꯏꯒꯗꯕ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯅꯪꯅ ꯕꯣꯔ ꯑꯣꯏꯒꯗꯕ ꯀꯥꯏꯅ ꯑꯃ ꯅꯞꯄꯤꯗꯨꯅ ꯇꯥꯟꯖꯥ ꯐꯪꯉꯤꯉꯩꯗ ꯑꯩꯁꯨ ꯂꯛꯅꯍꯧꯔꯤꯕꯅꯤ ꯅꯣꯡꯌꯥꯏꯅ ꯀꯔꯤꯅꯣ ꯏꯆꯥꯇꯣꯝꯕꯤ ꯅꯪꯒꯤ ꯆꯥꯛꯁꯤꯗꯤ ꯁꯦꯡ ꯐꯖꯅ ꯆꯪꯂꯦ ꯁꯤꯗꯤ ꯆꯥꯛ ꯑꯣꯟꯗ꯭ꯔꯦ ꯍꯥꯏꯕ ꯁꯅꯥꯔꯩꯅ ꯀꯗꯥꯏꯅꯣ ꯑꯩꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦꯅꯦ ꯃꯥꯅꯒ ꯁꯠ ꯁꯠ ꯊꯤꯗꯣꯛꯑ ꯂꯩꯔꯝꯕꯗꯨꯗ ꯑꯗꯨꯝ ꯌꯥꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯇꯣꯝꯄꯣꯛꯅ ꯁꯤꯗꯤ ꯆꯥꯛ ꯅꯠꯇ꯭ꯔꯤ ꯆꯦꯡ ꯁꯥꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯨꯡ ꯅꯪ ꯅꯨꯄꯤ ꯂꯥꯛꯑꯀꯥꯟꯗ ꯍꯥꯎꯅ ꯆꯥꯔꯣ ꯅꯣꯏꯗꯤ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯥꯎꯅ ꯆꯥꯍꯧꯔꯣꯀꯣ ꯃꯇꯝꯅꯗꯤ ꯁꯨꯝ ꯍꯧꯈꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕ ꯃꯇꯝꯗꯤ ꯌꯧꯁꯤꯜꯂꯛꯂꯦ ꯇꯣꯝꯄꯣꯛꯇꯣ ꯐꯩꯖꯣꯡꯋꯣ ꯄꯨꯝꯌꯥꯠꯋꯣ ꯀꯣꯛꯌꯦꯠꯋꯣ ꯀꯌꯥꯗꯤ ꯐꯖꯔꯦ ꯁꯅꯥꯔꯩꯅ ꯁꯅꯥꯇꯣꯝꯕꯤ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯐꯖꯕꯅꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯃꯥ ꯍꯔꯥꯎꯈꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯤꯗꯕꯅꯤ ꯃꯁꯛꯁꯤꯒ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤꯌꯦ ꯅꯨꯄꯤ ꯊꯤꯗꯣꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤ ꯑꯣꯏꯔꯝꯅꯤ ꯗꯣꯟ ꯌꯩꯕꯒꯤ ꯃꯈꯣꯜꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕ ꯏꯃꯨꯡꯒꯤ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕ ꯊꯣꯛꯄꯅꯤꯅ ꯃꯤꯁꯨ ꯐꯅꯌꯥꯝ ꯇꯤꯜꯂꯤ ꯅꯣꯡꯌꯥꯏꯅ ꯕꯦꯃꯥ ꯐꯖꯅ ꯂꯩꯔꯣ ꯏꯄꯥꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯁꯈꯤꯅ ꯁꯅꯥꯔꯦ ꯑꯋꯥꯠ ꯑꯄꯥ ꯐꯖꯅ ꯌꯦꯡꯂꯝ ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯕꯥꯖꯤ ꯐꯖꯅ ꯆꯠꯄꯤꯔꯣ ꯏꯆꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯇꯣꯡ ꯉꯥꯏꯍꯧꯗꯣꯏꯅꯤꯀꯣ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨ ꯈꯜꯂꯨ ꯌꯥꯄꯣꯟꯇꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯆꯤꯜ ꯃꯅꯥꯎ ꯏꯃꯨꯡꯗ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯃꯌꯥꯝꯗ ꯌꯥꯎꯕ ꯆꯪꯈ꯭ꯔꯦ ꯍꯣꯔꯦꯟ ꯀꯩꯅꯥ ꯂꯥꯛꯑꯒ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯥꯅꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝꯅ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯍꯧꯔꯤ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯨꯡꯗꯣ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯐꯪꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯣꯛ ꯈꯦꯗꯅ ꯄꯥꯟꯈꯤꯔꯝꯃꯤ